ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯥꯖꯔꯤ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ FIR ꯄꯥꯟꯕꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ नोंपोक सेकमाई PS की ओर से कैसाम प्रेम कुमार अमदे कांस्टेबल मरी सस्पेंड तौखिबदे कैकेल फम्बी इमा सिंह अकन मोंग दे यानिंग दो फोंगदोखरे सुप्रीम कोर्ट के चीफ जस्टिस ने रिकमेंडेशन तौरखरबसो हौजिक फावबो मणिपुर हाई कोर्ट के चीफ जस्टिस हाफना लेरे हाइना ओजोइना हाइखरे ngarang Imphal da thunglakhiba CPIM ge General Secretary Sitaram Yechuri na luchingba timna Manipur gi governor ga unakhrai Manipur gi governor na tha asigi kunga mathoi na taba atopa numit amada assembly famnaba Manipur lenga ki serol adu amuk hanna thadarakrai ngarang numitang su kuki kulai fiber sing na kokthuk ta nongmai kapsin nuna landarak padagi handuna kapna krai amade nongmai ahu maru yangkai ni thoi fagat krai security na ngak senduna dimapur dagi mal buba gari chamaga humpuni pa Imphal pura krai MAMI TV News miyang tabiro punamukpu kurumjari pau shandokna pijari ngasi Sipsipurda miyamgi asoba protest rally ama chatkrai rally adu Bharat ki Union Home Minister na Parliament phongdokhiba wafam kuki zo community singi larik iriba singi mathakta FIR palakpa adu gi mayokta rally adu chatkibani haire rally adu lamka public ground dagi hauraga Churchampur gi mafam kayada chatlaba matung wall on remembrance the lanthung from oike Miyoi lising tara henbana saruk yakiba rally aduda Lok Sabha da Union Home Minister Amit Shahana Manipur da thokleba irang asi aranba mongda laibak asida sanglakpa refugee singna maram oiraga thoklakpa irang ni haina phongdokhiba wafam adubuso akanba mongda yaningdaba phongdokhe rally aduda koki CSO singelo singba kaya su saruk yakhe rally aduda saruk yakiba singna koki jogi history da noina wangang bugi right leite koki jo forup ki oza guru singda atopa naiva lepo kuki aikhoi gi itihas ti namthaba ngamloi haina iba banner sing sizinake sab manana dabi asi tawduna so more ge ganglam lentolda maikai adongi miyoi sing wakat khongjang changchin ke khongjang changchiliba sing na rally chatnaba thorang torambadagi police na curfew lai haiduna chathan khidabani hairi Technopal da sumiyam na sab manaba khongjang ase sanction ke maikai adongi nupi singna Technopal DC office fawa rally laktuna kholau kaya lawbaga loinana Technopal DC da memorandum amma pisin ke haire Bharat na nikhatam Haukiba July gi tang kunda Parliament ki mifam gi mangoi nana Prime Minister Narendra Modi na nupi ani da chathagiba viral video asiga mari lainana Nongpok Sekmai PS ki ose Kaisam Prem Kumar amade Constable Mariga loinana July gi tang kunga tarukta suspend tawbikre aduga handak kwakta da maitei masa ahum tamthina halam mathodoktana mafam adugi ose karigidamakta suspend tawdribano thawong ase misang mikhai naibagi thawong ni haina Khwairamban Ima Kaitel Joint Coordinating Committee for Peace asige co-convener oiribe Huidrom Binodini na Debina Haikrai Wafam asing asin nungtil Khwairamban Ima Kaitel Joint Coordinating Committee for Peace na Manipur Press Kapta pangthokhiba paugi mifam amada haikibada thaudok asida mari leinana singna misang mikhai naibagi thawong ase yaningdaba phongdokhe Masida natana kuki militant singna Churchampurda maitei nupi da chathakiba gang rape sing miyamna khangnaraba wafam sing phongdokhe
ꯃꯀꯣꯛ ꯁꯤꯡ ꯃꯥꯒꯤ ꯑꯣꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯁꯤꯡ ꯑꯁꯤꯕꯨ ꯁꯁꯄꯦꯟ ꯇꯧꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯅ ꯀꯟꯗꯦꯝ ꯇꯧꯖꯩ ꯂꯣꯏꯅꯅ ꯈꯟꯗꯅ ꯌꯦꯡꯕꯤꯌꯨ ꯀ꯭ꯋꯥꯛꯇꯥꯗ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕ ꯃꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯑꯣꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯁꯄꯦꯟ ꯇꯧꯗꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯔꯝ ꯆꯥꯅ ꯊꯕꯛꯁꯦ ꯆꯠꯊꯕꯤꯕꯅ ꯐꯩ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯣꯁꯤ ꯑꯃꯗꯤ ꯀꯟꯁꯇꯦꯕꯜꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯗꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ Supreme Court के Chief Justice के पौताक मखादा Judge Mr. Dera Singh Thakur amade Siddharth Medul bu Manipur High Court के Chief Justice oina mathang manau oina recommend tawrapda thagat poi haina ex Minister Okram Joina haikre ngasi Manipur Place Cup da pangthoke ba pawmi sing unaba amada mahakna haike Supreme Court के Chief Justice na recommendation tawgrabaso hojik forward thabak oina pangthoktana leire hojik Manipur High Court da election petition kuntra taruk panduna leire Petitioner ama oina mahakna case sing asi athubada loisinna bagidamagta acting chief justice oina thamliba asigi mahuta regular chief justice oina thamina ba mahakna union home minister of law and justice amade supreme court chief justice the memorandum pisin krai hojik manipur da thoklibi irang asina maram oiraga law gi oiba mieng section ba mathau yamna tare aduna maram oiraga manipur high court ke chief justice amade judge singh hapiu haina su taksin khe Out of this memorandum of procedure, Honorable Law Minister of India as well as the Honorable Chief Justice of the Supreme Court worked out a mechanism. Manipur da karamaina koigi judge manga thammaga Chief Justice haftana Manipur ki praja ta sab sab justice biga lage se khanbi ho haiduna aina haibane. Otherwise, this claim of the leader of the Indian Union, Bharat ki legitimate koi di Bharat ki Manipur ki ka left behind. It is a bogus claim. I will say that is a bogus claim. Nasi Bharat ki legitimate na koi India ki left behind. They are standing very far away. It is a bogus claim. Aina sumana law case labor election the case labor pending labor aru 5,519 case में pending labor case है. It claimed अखोई गरी है नहीं भारत की मन रिकॉर्ड क्लेम तो है इंडिया दा क्वाइट की जॉब पेंडिंग लेवल केस होई है भारत ने निंखा तमखिबा सही हुमपुद्रा तरेत मपुम फाखिबगा इरोइनना मालेम के अतई लेबाक सिंगदगी मांजिल थाना बो नजरबसो भारत के स्टेट अम ओइरिब मणिपुर के तमेलोंग डिस्ट्रिक्ट ते लंबी थोंग अमदि अना लायंग की खुदोंग चादब कया मायनोकनरे हिरम असिगी मतांग द ममी टीवी के पौदम अमा भारत ने निंखा तमखिबा सही हुमपुद्रा तरेत मपुम फाखिबगा इरोइनना मालेम के अतई लेबाक सिंगदगी मांजिल थाना बो नजरबसो भारत के स्टेट अम ओइरिब मणिपुर के तमेलोंग डिस्ट्रिक्ट ते लंबी थोंग अमदि अना लायंग की खुदोंग चादब कया मायनोकनरे भारत की प्रजा कोर कयाना भारत की मसु अहुम की फिरान पाइदुना हराव नुंगाइब फोंदोखिबा अगस्त 15 भारत ने निंखा तमबगी सही हुमपुद्रा तरेत मपुम फाबगे पालन थौरम पांगथोकनरिङै तमेलोंग डिस्ट्रिक्ट तमै सब डिविजन के मनुंग चनबा नालोंग विलेज ता खुंजा माफन खंगौदना मसा सागतपगा इरोइनना ओरकपदगे खुंजासिंगना अनाबसिंग अदुबु वाना सगाई सादुना किलोमीटर कया खोंगना पुदुना सतलबा मतुंग युमथंगनरिबा नागालैंड की फिरेल डिस्ट्रिक्ट हॉस्पिटल अमदे जालुंकी दा लैबा कम्युनिटी हेल्थ सेंटर दा लाइकतनख्रै लाइबा फबदगी मियोय मंगा दि डिस्चार्ज तौख्रै अदुबु मियोय मरी दि अरुबा फिवम दा हौजिसु लाइकतनरि हाइरे नालोंग खुलगी खुंजा अमना फोंदोखिबदा तमेलोंग डिस्ट्रिक्ट तमै सब डिविजन के मनुंग चनबा नालोंग विलेज यावना थंगनरिबा खुलसिंग कुइलोंग अमदि लेमता विलेज असे मनुंग हंजिना लैबना मरम ओइरगा लंबी थोंग अमदे अना लायंग खुदोंग चादब कया मायोकनरि अनकपदा अना लायंग संग अमता लैते खुल असि तमै सब डिविजन दगी किलोमीटर 13 लापे खोंग लंबी नतना गाड़ी चटप यादे लंबी की फिबम सु अतुके मतिक फत्रै था सिगे 35 दा खंगौदना खुनगी खुंजा माफन ओबा अमदि लाइहौक तौरखे अनाबसिंग अदु लायंगनबगी नमकता अनकप हॉस्पिटल थिरकप मतमदा नागालैंड की फेरल डिस्ट्रिक्ट चटपना खर नकपदगी खुदक थंगनब खुल सिंगे खुंजा सिंग पाउ फाउनरगा खुंजा होमपुद्रा दगी मरफुरोम
Kunja Humputra dagi Marfu Romna Anabasing Adu kilometer kuntra hena wana sagai saduna sing lambi amade Turel sing lalaba sina sinaduna Nagaland gi Poilwa village fawba puraba matung ambulance ani kauraba matung da Anabasing Adu Nagaland gi Federal District Hospital da pukhibane Anabasing Adu sahi kuntaruk tagi humpu fawba gi manung da leiba ngaktani maram aduna Manipur lengak na akakna bamiyeng sangbiyo haina so fongdolakle Ngarang Imphal da thunglakiba CPIM gi General Secretary Sitaram Yesuri na lusingba hanagi Lok Sabha gi MP Jitendra Chaudhary yauna miyoi taruk na saba political delegation team aduna ngarang numidang Manipur gi Governor Honorary Wike ka Raj Bhavan da unaduna haujik oiriba Manipur gi irang asigi matang da wari sanakrai Wari sanaba adu da CPIM gi General Secretary Sitaram Yesuri gi Maikei dagi Imphal Moirang amade Chuchampur da hangliba relief camp sing da satura mafam adu da lanjenarakuna leihoriba miyam gu unaduna wari sanare amade relief camp sing adu gi oihoriba fibam sing hakten na ure relief camp sing adu state government amade local body sing na salaibani adu bu penthokningai oiba relief camp sing de oihode maram aduna lengaki Maikei dagi ahenba miyeng sanghan ningi haiba wafam sing phongdokhe haire Political delegation team adugi Maikei dagi relief camp sing aduda pikliba angang sing sajen bi nupi sing da piriba sana thaknaba polam sing adu nutrition oigadaba sing yaudaba thengnai matam sangna miyam aduna relief camp sing da lairakpana kudongchadaba kaya su mayokna hore haujik oiriba lamdam asigi irang asi political solution natana loisinna atopa pambai lairoi center lengak tasu CBIM ge Maikei dagi takshin kibal laire Maram aduna center lengak na atubo matamda Manipur da akanaba miyeng sangba sume Manipur da thokliba kangduk ki irang asi lamdam asigi tongan bu political station singdagi nongmai lakiba amade lut tawkibana henna sangtha hannabni haiki haire IMG political delegation team adubo governor na taram no okpaga loinana lamdam masida thokliba irang asigi waroisin ama purakna balenga ki Maikei dagi honaba yaba sing honare tongan ba political party sing mute sing su lamdam asida laklamle violence na kaidongnung da solution porakpo oithokloi haina su muknari ba Maikei animakta appeal tawre CBIM gi Maikei dagi su lamdam asida santi hanjil hanaba honaba da lawba yaba thodang lawbiu haiki haire Chief Minister N. Biren na thobu oiduna ngasi Chief Minister Secretariat ke Manipur lengaki tongan ba loisang gi commissioner sing amade mari leinaba official sing unaduna watana kre haire watana ba aduda Chief Minister gi Maikei dagi haujik lamdam asida thokliba irang asina maram oiraga lengaki loisang sing ningthina mathau tawba ngamdriba ase mapum phana phat thabak tawnaba lamdam asigi senmit lon hena fagat hanaba yauna hiram kaya da khanaki haire Haujik Delhi da laiduna lamdam asida thokliba irang asiga mari lainana center gi lusingba sing unaduna Manipur gi hiram kaya da takchiliba RPI adawale gi National Secretary oiriba Maheshwar Thongnaujonga ngarang numidang Sagolban Maino Lairak Kaisamthong SC amade Sagobal SC gi apunba maira paibi lup amade LCIC Club ki bihut singa video conference ke khutang da wari sanakibaga loinana pukning thogatkre haire Haujik Manipur da thokliba irang asi santi oiba waroisin ama puraknaba amade tongan ba national amade international media sing da irang asig aseng horakfam karidagi no haibase miyamda mapung fana Maheshwar na khangalei koki militant sing na sandokliba irang aranba yumfam yaudaba wafam kaya aduna Maitei singulan ukhitanaba honarabasu Maitei na irang asi horakiba nate Maitei lande haiba adu miyamda khangannabagidamak kutta sakti pairiba miyamgi mihut oiriba MLA minister sing na tumina laisile Maheshwar Thongnaujon Delhi da Maitei sing mahut sinduna thawai haksang yauna honariba asida pungnin thogatfam thoi haina maira paibi sing aduna phongdoraklei tilakpa lanjenarakpa koigi victims kharagi beneficiary PMJAY gi Ayushman gi card yang thokpada ming atopa chongthorapagi nungai tabadui ngasi Ministry of Health and Welfare gi ministry de chacha juna complaint ama launch tawjare khudak ta moina su si National Health Authority gi makha lai haibiduna adugi mogi technician mi amlai unarakan da kadai gi tholapa pot no si komaina ming se change tawre ino haibinga sai dei tawzaru ba haitare
ngarang ayuk angan mada kamjong district ke thawai kuki village kulai fiber masel khuthokna bagi thodok ta kuki ahum sikhe bagi thodok adu bu yaning da phongdok tuna kangpokpe district ta kuki zo community ge nupi singna khongjing singsin krai kuki zo community ge nupi singna sangsin ke ba khongjang aduna maram oiraga national highway paringda miyamna lambi satok sasin na sauna akai ba oike. We want justice, we want Assam Rifles, we want Afaspa, Haiba Kolau Lauduna, Sanction Kiba Kongjang Aduda Sarup Yakebe, Nupi Amana, Manipur Chief Minister NBN Independence Day Gitoram Mangangda, Soy Kiba Land Kiba Sing Kautok Naduna, Amana Amabungak Naduna Lamdam Asida, Santi Haljin Hana Bohona Minasi Haina Apil Tokiba Numin Niligi Matungda, Kuki Bilis volunteer Ohum, Tamtina Hat Kiba Gitawong, Akan Bamong the Yaning de Haiba Yauna, Wafum Kaya Fondoke. So we want the center to reimpose the AFSPA again as soon as possible. We want Hojik lamdam asida thokle irang asiga mari leinana tongan ba warep sing lauduna center lengak ta thana ba assembly gi mifam pham na ba taksil lakpadagi tha se gi kunma thoi da state cabinet mifam na Manipur legislative assembly gi nongju mifam pham na ba Manipur gi governor da serol thaduna khangan kiba adu Manipur gi governor gi mai kai da gi atopa numit amada assembly pham na ba Manipur lengak ki serol adu amuk anna thadara kre haire Constitution के article सामग हुमफुद्रा मरी की मतुंग इना section अमा फम क्रब मतुंग दा था तरुक की मनुंग दा सुंग सोई सोई दना assembly के section अमा फम गदा बने अदुबु था से की कुन माथोई फावंग के मनुंग दे assembly में फम फमौद्र बदे Constitution के अकाय ब ओइगनी हाइबा मणिपुर की लेंगा न खंगला बसो हौजिक फाव assembly में फम नबा अमुक हन्ना मणिपुर की गवर्नर दा सैरोल थाद्र बसे करी लेबगे हाइबदो चप चाना खंग ngамद्रे ngarang numidang su kuki kulai fiber sing Imphal West District ki manung chanba koktrukta nomai kapsin duna landarak padagi kunngak libu kunja sing na so handuna maike animakta matat oida numidang pung nipan hen ba fawba kutok na kre hairi adum oina mak kutok na bagi tawdok aduda maike animakta asok apal amata yaw ki balai te hairi amaromda maike adong gi kunja sing na fogdorak pingi matung inade koktruk amadi haurau telda kuki kulai fiber sing na lepalai na nomai kapsil lakpana maram oiraga kunja sing low suba satpa amade mapal thoktu na laiba kinare maram aduna Manipur lenga ki maikai dagi ki kulai paiba sing asibu mapum phana tak thokpiyo hairakle Hojik lamdam asida thokliba irang asiga mari leinana Manipur lenga na lokalapa section thorang gi saruk ama oida ngarang Imphal West Imphal East Bishnupur amadi Thawbal gi mafam sing da sathagi operation da nomai ahum ka pa yari ba maru yangkai gi nithoi fagat pangamle haina Manipur police ki control room dagi thadrok pa zero la mana haire zero aduna maka tare badi sing amadi tampak ki tongan ba mafam samaga kun gi manga da check get sing hangdok tuna section thorang sing lokat paga loinana lo thugai ba miyoi sing chu fagat pa left 3 hojik forward lo thugai ba miyoi listing amaga sama ama fagat tuna ain gi oi ba thabak sing lokat krai ngarang security force na ngak sendon national highway number 2 Imphal Dimapur lambi faring da nongmada sang da yadro polam sing puba gari chamago humpuni fan Imphal da pusila krai haire Ministry of Culture, Government of India के मेयंग मकादा Manipur Youth Cultural Organization माइकोना पुथोकादबा अनौबा प्ले कुरंगना यानी द युमफम ओइरगा नुमित कुंट्रानी सुपना सथगदबा वर्कशॉप कम प्रोडक्शन हौदोकपगे थौरम पांगथोखरे Porompat Thawan Thava Laikai, Imphal West District Laiba, Maiko gi rehearsal hoda pangthokiba thoram aduda Department of Art and Culture, Government Manipur gi Deputy Director G Dharmadas Sarmana Chief Guest, Maiko gi President M Ibo Bisak Singh na President, Special Guest Singh Oina Saru, Oina Rumal Theatre, Imphal gi Director L Barjamon Singh, State Kala Academy Awardee PS Gunachandra Sharma, Khetri Jugindro, Senior NSD Director Manipur Ensemble Amade, Samurai Latpam Pralat Sharma, former President Manipur Literary Society Saruk Yaki. Play asi ila bargo hai gi Nobel dagi Konthaujam Jetrendra Singh na Manipuri da handoklaga Ranjit Ninthaujam na Dharma oina iraga Khoibam Home Sorry Devi na direction pigadabane. Aroibada maroiba pau amuhana pijari.
ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯔꯦꯂꯤ ꯆꯠꯇꯨꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯑꯏꯕꯁꯤꯡꯒꯤ ꯃꯊꯛꯇ FIR ꯄꯥꯟꯕꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ PSꯀꯤ OC ꯀꯩꯁꯥꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯑꯃꯗꯤ ꯀꯟꯁꯇꯦꯕꯜ ꯃꯔꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Supreme Court Chief Justice na recommendation tawrakrabasу hauzik fawba Manipur High Court Chief Justice haptana leide haina ojoina haikre. Ngarang Imphal da thunglakiba CPIM ki General Secretary Sitaram Yesuri na lusingba team na Manipur ki Governor ga budakre. Manipur ki Governor na thasi ki kunma thoi na taba atopa numit amada Assembly Form number Manipur lengak ta zerol adu amuk hanna thadarakre. Ngarang numitang suku ki kulai 5 sing na kaupruk ta nongmay kapsin duna landarak padagi handu na kapnakre. Amadi nongmay ahum maru yangkay ganitoy fagatray security na ngak sendo na Dimapur na mahal po gari jamago hupuni pal na purakray. Housing Fobo ki MAMI TV News miyang tabira puna magpo amuka na kurumjari.